अहंबदा ngasi hauji phawgi maru oiba pausing पेट्रोल डीजल amadi tangai phadaba polam sing mamal hengalakpagi mayokta कांग्रेस ना इंडिया पुंबदा बंद चतुखरे इंडिया दा वेस्टर्न सिस्टम अमलाखिबदगी अखोगी ओइना लेजरंबा गुरु की फजखरबा मसक अदु मांखिबनी हाइना गवर्नर डॉक्टर नाजमा हेप्तुलान हाइक्रे amadi ngarang imphal thadokiba manipur gi paumi team ngasi manle thungkre khurumjari ISTV pauming tabirba singutaram nokchari haujima pungiba pau BJP na luchingba NDA gi lengak lakpadagi bharat ki oina petrol diesel LPG gas amadi nongmada sangraba yadraba polam sing mamal hengalakpagi mayokta India sinba thungna chatkiba hingnongyai dagi Indian National Congress na banchatakre Manipur Pradesh Congress Committee na su bangi saruk ama oina Imphal manungda wakat khongchat chatkre Congress Bhavan dagi hauduna chatkiba khongchat adu Jam College Gate manakta leiba PCTC oil pump mamang phawba chatuna BJP government pu yaningdaba phongdokpa kholaw kya lauke khongchat adu dai Indian National Congress ki Central Observer gi member sing MPCC gi President Tian Hauke opposition leader Okam Ibobi Congress ki MLA Singh Youth Congress amadi Mahila Congress ki luchingbi kya su sarupya ke opposition leader Okam Ibobina BJP na luchingba NDA government na miyangi hak mat pagloina nongmada changraba yadraba port ki bamal sing haingai leitana wangkat hale masina praja sing haingai leitana awaba mayuk hale state government amadi central government na miyangi lanthum matuna taire haike Narendra Modi government ruling at the center, that is NDA government, they are looting public money. The crude oil which we brought from the outside India, the rate of the crude oil is down. Automatically here the finished product like petroleum and diesel and gas should be down. They are not down the rate of the petroleum product. That shows that they are looting public money. The poorest of the poor people money they are looting. This is against the poorest of the poor people. This is the money of the poorest of the poor people. So we cannot accept it. We will fight democratically like anything. This Narendra Modi government, this dictator government should not be allowed to continue further. The other state yesterday night, the Rajasthan Srimati Rajesh's government has been cut down 4% of the VAT. So it is up to the state government. If they really think for the people of the poorest of the poor people of the Manipur, they should have to be cut down and also they should have to be brought under the ambit of the GST. Tungda PCTC oil pump mayadagi khongchat adu nagamapal fauraga VT road ta laktuna Congress Bhavan da muk thungkhe Congress Bhavan da pangthokpa paumi unabada Bharat Bangi Chief Coordinator Bhuvaneshwar Kalitana port ki mamal tangkhalakpagi mayukta chatakhiba Bharat Banda miyana saruk yabibagi damak thagatpa phongdokhe port ki mamal hengaliba si hantadrabadi Congress Party na miyanga loinana makhataba khongjang sangsingani haikhe Wherever there is anti-people measure taken by any government in the center or in the state, Congress is going to protest, Congress is fight against it. We are not going to tolerate any kind of such measures, anti-people measures by the government. We are going to protest it, we are going to protest and fight to the last. Whether it is demonetization, whether it is GST, Congress party has protested all over the country nationwide. Manipur Pradesh Congress Committee na su banasi sogatuna tongan ba mafam singdal lambi thingbagi thabak chatakhe amaromda lep party na su India pumbada potche gi mamal tangkhalakpagi mayokta khongjang changsingkhe Manipur da su Congress Party lep party amadi satminari ba political party singna ban sogatuna khongjang changsingkhe pauna kaithel thangal kaithel amadi VT road ki dukan sing hanagumna thong hangna khide kaithel phambagi chang nemkhe lambi rami chatpagi chang hanthakhe passenger gari hanagum chena khide petrol pump sing thong lon khe mahiloisang ayamba thong hangna khide sarkar ki office sing thong hangna khe employee sing office ka bagi chang di hanaga yengnabada khena bakhardi ukhe awonba aphaba pamjaba political party kayana pullaga BJP ki mayokta akana khongjang sangsilagani haina CPI Manipur State ki Secretary L Sotin Kumar na phongdokre Irawat Bhavan da pangthokpa pawgi mifam amada mana makhatana ngasi potjai mamal hengatpagi mayokta kaukhiba ban mapung phakiba asimag miyamna BJP yadre haiba takle masimag government asina khangadabane Manipur da leiriba issue sing government asina center da thauna leina haiba ngamdre haina maral sikhe
Tongan tongan political party sing punsilaga September 12 da Imphal da convention ama pangthokna basilagani masida miyam na mateng pangbiu haike Paugi mifamadu da All Manipur Nupi Maruki President M Sakhi State Secretariat Member RK Amusana su sarukya ke Chokot pamba progressive oiba ahom on porpa pamba communal oidaba dol mayam masipul bakanda ekoi chapchana ekoi sarkar sigi mayokta makhan kya gi khongthang mayam ko changjan ba sem sari lakadori banda ki tang tara ga nithoida koi committee of political party ki adu ba bifam ekoi Imphal West ki ona pangtokani Bisenpur district ki oina adu ba ekoi tarik tara mari da Bisenpur da pangtokani adu Imphal East ki oina ekoi laiba tang tara ga taruk khurai da pangtokani loinana lakadoriba September ki tarik kungani thoida Imphal da state asi oiba achoba adumba party mapan sina ekoi achoba convention ama pangthoga yan maru oiba warep kya laudana ngasi sarkar sigi mayokta akanba campaign kya tawnabagi dam takoi sem sari Pachoi Block Congress Committee na su ban sagatuna langjing achoba mapada National Highway thingbagi thabak chathake Pasoi Kendragi MLA su OIDB AK Mirabai Masasu Sarukya ke Mirabai na BJP na luchingba NDA government na Bharata Sashan Tarupadagi Praja Singh Awaba Mayuknare Nongmada Sangdaba Yadraba Port ki mamal hainingai leitana wangkhalagle masina Praja Singh da achoba saitheng ama piriba si kokhananaba Congress Party na wakhal manaba singa loinana banasi sathabani haike सरकार की मतमदा प्राइस वांखली हाइदुना अचौबा इशुगा लोइनना बीजेपी की मतमदुगी लीडर सिंह ना हाइगिबा ngasiदी तोंगान तोंगांगा रीजन की ममन चेंग की ममन हवाई की ममन लैरिबा नोंमगी दरकार होइबा इसेंशियल कमोडिटी से नोंमगी वांखलकपसिना अचौबा चैथेंग अमा पीबना मरम ओइरगा प्रजा सिंह से ngasiदी हा लाउका नरकपा मसी उजरवा मतमदा कांग्रेस पार्टी ना लेफम चाबम खंगक्तबदगी प्रजा लोइनना केरोसिन की ममन पेट्रोल की ममन डीजल की ममन गैस की ममन अथुबा मतमदा हंथानबिउ हाइबसे कांग्रेस पार्टी अखोई की खोलाउनी अखोई पुन्ना अखोई कांग्रेस पार्टी ना पोट की ममन 100 फावा अखोई चंगसन की गनी Sangakum Bazar da su Haingang Block Congress Committee ki Kangbuna Bharat Pumba Chatariba Ban Saugatpa Oina Lambi Tingkre Ban Tauriba Kangbuga Police Kangbu Amaga Chawna Mukna Bathoke Lambi da Lakpa Gari Kayada Ban Namaram Oiduna Chawna Pan Bapike Moirang Block Congress Committee Moirang Block Youth Congress Committee Amadi Moirang Mahila Congress Committee ki Thomi Singna Moirang Lamkhai Amadi Moirang Kaithel da Ban Nasibu Saugatuna Lambi Thingba ki Tabak Chatake Khongjang adu da Moirang Kendra gi Hanagi MLA M Prithviraj Su Sarukya ke Oinam Block Congress Committee, Oinam Block Youth Congress Committee, Amadi Oinam Mahila Congress Committee Nasu, Oinam Kaithel da Bangi Khongjang Sanction ke, Hanagi MLA Dr. I Ibohal Bisu Sarukya ke, Banasina Maram Oiduna Oinam Kaithel Thong Hangna Kide, Lambi da Gari Chana Kide. Bisnupur Block Congress Committee, Amadi Ningthokong Circle gi Thongmi Singna Ningthokong Kaithel da Suban Sakwat ke, Khongjang adu da Ningthokong Municipal Council gi Councillor Amadi Mahila gi Thau Pubi Kya Su Sarukya ke. Nambol Block Congress Committee na su Nambol Bazar da ban chatake masina maram oiduna Nambol Maikai da mahusagi punsi da chawna akaiba pike Bisnupur Kaithel su thong hangna kide lambi da gari chenbagi chang yamna nemke Bisnupur Kendragi Manung Chanba Thinungai Gram Panchayat ki Thinungai Awang Laikai Amadi Makha Laikai da Didim Lambi da Miyamna Ban Sawatuna Lambi Thingbagi Tabak Chatake Bisnupur Block Congress Committee na Congress ki branch singa loinana chatakiba ban adu thingnanaba Police na honabada Bisnupur Police ki additional SP Luikhamna Lutingba Police team amaga akanba mawngda mukna bathoke Kaksing District Asu Block Congress Committee gi Miyoi Singh Thoraktuna District Asigi Kaksing Kaithel Palel Wabagai Kaksing Khunau amasung Sugnu Bazar da Banchatake District Singh Asiga Fauna Bagari Singh Chenakide SP Victoria Amadi OC Singna Pamdaba Thokdok Thoktanaba Akanba Section Thorang Lokatke Kwakta Municipal Council gi Chairperson Muhammad Meheruddin na Luchingduna Kwakta dasu lambi thingbagi tabak chatake Kwakta Municipal Council gi Congress Councillor Amadi Atay Congress ki Karmi Kaya Su Sarukya ke Thobal District asu Banasina Maram Oiduna Tauna Akaiba PK Thobal District ki manung da Lairiba Kaithel Singh Thong Hangna Kide National Highway Imphal More Lambi gi Mafam Kayada Congress ki Karmi Kayana lambi thingbagi tabak chatake Hairok Sangayung Fam Yairipok Amadi Ningombam dasu ban chatake Police na akan bamong da section Thorang Lokat ke Banasina Kumbi Bazar Amadi Wangu Bazar dasu Chawna Kaiba PK Kaithel Singh Thong Hangna Kide lambi da mi chatpagi chang yamna nemke
More Block Congress Committee na su Imphal More lambi da ban saugatuna lambi thingbagi thabak chathakhe lambi da lakpa gari kaya chalan khide More Block Congress Committee ki President Thongkulun Vaijena BJP na luchingba NDA government na India da potchai gi mamal tangkat halakpagi mayokta More Block Congress Committee na su saugatuna banasi saugatpani haikhe pasda thau mamen aduga potchai mayam tangkat pasda mayam na yaning dabagi masi mamansi khara handanaba government da appeal tawdana ngasi gari mayam se khoina national highway da ban tawbani Amaromda Chathari Babana Sina Pam the Batodok talked about More Police ki OC let ko how Wi-Fi na Luching Batim Amana Infal More Lambigi from Karada Nax and Magitabak Chatake. India the Western system Amalaki Badagi Equigi Oina Lajaramba Gurugi Fazakraba Masak Adu Manki Bani Haina Governor Dr. Nasma Hetula Nangasi Asajina Complex the Pangtokpa Governors Award Amadi Ras Kumari Sanatombi Devi Award Kusinabagi Thorum the High Cre Mana Makatana Craft Amadi Manipurgi Art and Culture da ina Kulabalam the Masida Education da su curriculum ama oina crafts amadi embroidery gi matangda hapsin bumatau tare haike. We should combine our art, craft and culture. We should not produce just a degree holder waiting to be employed in an office, the white collar job. But we should give dignity to the people who know the different type of arts and craft. We are so rich. We are so rich when I see in Manipur people wearing different kind of funny, the embroidery, the design, the work, the labor they put. Why not this become a part of the curriculum? As one of the classes, we should teach them how to weave, how to do embroidery, because this will give them an opportunity to have their livelihood program. Ngasiki Thoramadu da Deputy Chief Minister YJ Kumar na Manipur gi oina apaba school masing yamandu education na piriba apaba amadi phattabagi khenabasing tungi mirol oigadoriba mairoi singda ningthina khanganba mathautai haike. Hanak sahi gi oina Governor Award ta RK Sanatombi Devi Vidyalaya da Class 11 Science tamlibi Laimayum Priti Devi da PK. Class 10 की परीक्षा दा मकोक ताकिबा महिरोई सिंह अफाबा ओजा सानरोई सिंह differently abled person amadi saknairaba सिंह दा RK Sanatombi award piduna ikai khunubut ke. I think this needs to be encouraged, and every schools should look forward to see that. I mean, at least competition in whether they are in a position to get the best or the topmost marks, etc. in the state. Manipur ga Myanmar ga hena nakshinaba mari purakna ba DIPR na sinduna ngarang Imphal thadokiba paumi sing ngasi mandle da thungkre team aduna sagaing amadi mandle gi maru oiba mafam sing yengsin kre khongchada sibu luchingli ba IPR gi director Ais Balkrishna na khongchada sina puwari gi khongul kaya marum liba fangi haike gi DIPR na sinba media exposure gi foreign trip ama akoina tang mapandagi ngarang dagi laksagi bani ngasi ayuk nongalak pada koi Mandalay city yaure Myanmar gi aduga ayuk tagi hongna koi ongtara adwai dagi Mandalay gi amadi sagang region gi akoi buda leiba Manipur gi puwari gi mari leinaba historical places mayamama loinana sagang region amadi Myanmar gi ningthau singna palamba historical place ke ama koi gi local media persons in the exposure trip. Historian and Indramani na charo morong na duna lakiba lebak anigi mari hena fagat hanbada asiguma khongchot asina mating oigani haike gari niwas kumba misakpa mana ni thaw mana lap khraba sigi sagaing tana kogi mal activities ma gi tawung pulam to sina marum marga akoina Manipur ni thaw mayam sigi marakta gari niwas ni pai gi thudu ni tang leiba ni thaw longnai ri ali masigi bebota si kogi ni ko wariga tamne kipta tan thana bi adana dumle hoga da bagi moki bota India ki kanglup naiba thoksil gi mayokta ngasi su mafam kaya da pak sana wakat khongjang sangshin kre lamlong kaitel nupi lob 10 union club na lamlong kaitel da wakan fam chata ke khurai sajo lekai mera paibi mother association amasung chingangwam lekai mera paibi lup na khurai sajo lekai amasung chingangwam da wakan fam ke
Top Kuno Moirang Kampudasu Laikai Gimera Pai Bisingna Kongjang Sangshin K Women Development Committee Top Kongnang Kong Mamang Laikai Top Kongnang Kong Maning Maira Pai Bilub Nupi Yaifa Samas Top Sagol Sem Women Development Association Amadi Ketri Bengun Maira Lupna Su PC Lampa Community Hall the Kongjang Sangshin K Naga Fees Top Manungda Karigumba Makal Amatagi Furup Naiba Toksil Chatabi Yaroi Article 371 Clause A Natraga Manaba Amadi Taruk Shubha Schedule Chatnaba Yaroi Haina Davito K UCMG President Sunil Karam, Secretary General Khuraijam Athobana Wangang Loi Oike. Only have some motion Kangabina, Nasi the innocent I am a season Rakanda, I could get it now with Jingi, Chilino Shingo, Makui to Kulai in the season around and see a question to Kai to kind of Tahona there, Makuina Salanka with a 2 rail. NSN IMG Pressor that Jingi Isilina Singna Pangliba, Awaba Singa Sidi Puna Kangminaba Matam Yori Haina, M Suna Fongduke. Miyoi Karada NSN IM na insinduna Nungba Bazar da M Sugi Secretary General Furakiba Todok Adugi Matangda Wafam Amata Fongdok Traga Todok Adubu Miyam da Lana Uhanduna Nungsi Sanana Hinginariba Furup Singi Marakta Nungai Nadanaba Nasi Pau Se Karada Aranba Pau Sanhanbada Jeneriba Rongmei Naga Council gi Athan Rongmei Jasper Kamai Tuiliang Amasung Ajim Kamai gi Matakta FIR Restart Tongna Bawakat Kre Ngasi Tang Tara Local Paper Singda Fonglak Liba Pau Adugi Signatory Oikiba Singna Insurgency Group Amagi Mouthpiece Amagumna Fonglok Liba Pau Adu Government na Kupna Kadabani Media da M Subulana Honaba Honaba Lepiu Numit Aduda Lau Kongduna Nupi Angang Pauba Hatkani Haina Kerla Kibana Nungba Police Station da Changbagi Kudung Saba Lakide Adubu Manak Nakpat None Police Station da Aiba Wakat Kudakta Pirtuna Nungbagi Oshi in charge da Todok Adugi Matangda Wakat Lamki Hari Aimol Kulda Lupa Crore Ama Lakung Puchangna Hostel Yauna Classroom Atubamatanda Saba Horagani Haina Speaker YKM Sana Fongdukre Technopol District Banung Chana Laiba Aimol Kombire Kulda Aimol Tribe Museum gi Urep Yung Tambagi Thoramda Wafamasi Mana Fongdukibani Thoramadu Kulgi Chief CS Chongdal Aimol Manipur Tourism Corporation gi Chairman Dr. S. Ranjan MLA P. Brozen Tourism Director W. Ibohal PWD Sericulture na Chingbagi Official Singsu Sarukyake MLA Dr. S. Ranjan na Aimol Furuki Puwarigi Horakfam Yokatanaba Lagdaba Sangai Festival Asida Furubasigi Masak Tokna Utnanabagi Department na Honagani Haike Speaker YKM Sana Isagi Furuki Masak Isana Ngakna Chalabatada Miyamna Sakangba Furuk Haibadu Oigani Aimola Si Apipa Furuk Oiragasu Masagi Nat Amasung Chanabi Nintina Laibangami Kulasigi Awada Passing Mari Lainaba Department Singatana Duna Kaitabu Yabagi Haibadu Yangsingani Haike Zatina Amolun Labase Mashidagi Noizavaliti Marandi Ai Kanano Havigi identity si Ai community Utragadi America dagi lag su piro da banina madugi stand do ina thagat sai asamgi community macha hai jabatai MLA ho puthok ngam da community macha sing sige community committee sema kanda magi awat pasing du menkhana ba matam sang dagi lerei madu amugana review tor thambiu haidana ai wari sabat changjaru asamgi minister da then why so not in Manipur Amol gi pikhaba jati sina MLA puthupung amoi da banina amol gi awaba singdu madu puthokna bhona bada ngamna bhona bada amol gi community committee ma thambiraganda sarkar gi kogi budget ta pikpa chawbadu matam gi weraganda thamagadi hena phagani Dr. Ais Atul Chandra na Manipur da Public Library linkna ba hona bada lauramba thodang ningsingba oina Nongmagi oiba public awareness thoram ama Manipur University na lekhidrabagi imung manungga khusamnaduna University gi library conference hall da pangthokre thoram aduda education minister TS Radhesham Manipur University of Culture gi librarian thongnaugjam khomdon Manipur public school gi librarian oirambi L Sobita su sarukya ke minister Radhesham na Manipur da library sakot hanbada ekoi punna khona minaba changi afaba education system ama lehanaba oja mama mapa oibasing amasung government na punna khona minasi haike like doctors, engineers, judges, wakil gumna koi profession ne aduga factory da machine car puthok du na te ba sira puthok to human being ne moi shema ko do na car ni yaad re jam shem ya but mi oi bi shem do sori yaad ne soi shem yaad na oja oi bi ri basing na pa ma ga oja oi jegen sam bi pa ta ra ga di problem le ro adu ga di koi quality education soi le gani khala du thok phang da bagi ai thaba am ta phangau dre oja oi ai sa na pa ya ngok sin na re ma yung kai pa na oja apiro
ꯑꯗꯨ ꯑꯩ ꯆꯪꯉꯛꯑꯒꯗꯤ ꯍꯧꯖꯤꯛ ꯑꯉꯥꯡ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯀꯗꯥꯏꯗ ꯐꯔꯛꯀꯗꯣꯏꯅꯣ ꯁꯤꯅ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤꯁꯦ Mitai Maitai Bu Constitution gi Schedule Tribe List da chalangadabani haina government ka yanakhiba demand sing thasigi taramanga fawbagi manungda thabak oina pangthoktrabadi mathangi numittagi Imphal Tupul Railway Line gi thabak thingbagi khongjang haunaba sem saba loire haina Coordinating Body of Schedule Tribe Demand Committee gi convener Laishram Romesna lup asigi naharupana Bisnupur gi anirak subat chahi gi mifamda phongdokhre mifam aduda ke Ramdhon Mitai Yumna Megha Khumanthem Kunjabati Khoirakom Ongbi Tombi Leimana Akhanaba amadi thorama pusing oike Romesna makhatana handaki lenga gasina miyamgi ihul khangna thabak paikhalakani haibagi thajaba leiramba adu nongmagi hantarakpagum tawrakliba asi thajaba mangan biganu haike Aronba Mihat ki Wayal Sathabiu Haina JC against custodian killing of G. Jiteswar Sharma, T.S. Satish, Prem, R.K. Ranel, P.S. Naubi Amasung Saumbung Maira Paibi Anina Puna Sinduna, Saumbung Community Hall da Myamgi Wakan from Chatakre, Kohorgi Chairman Funindro Konsham, Saumbung Maira Paibigi President Larik Tombi, Amukogi Vice President N.C. Modusandra, Human Rights Defender gi Chairman Joy Singh Chingakam Amasung, Ivamgi President Renu Takhelamam Susarukyake. Funindro Konsamna Malem Gifam Kayada Miyobagi Hak Lumna Lonaraba Matamasida Iram Asidadi Noma Kangdana Lanmi Singna Mihat Mipun Chataba Pakragami Bu Manganba Sasinaba Kutonaba Makut Chalaga Hatopana Chingbagi Tondo Kaya Chatare Masigi Awa China Micham Yamna Tenari Haike Human rights United Nations adugumba strategy-sina yan share miyamo miyabara respect tomanaba lan tomanaba dashu lan tomanaba magi niyo magi niti mayam mule adugu kulai yawdabunida fara tamthina hapa shuba porase masi maniyoina sanadaba lisadamani ekoi thawasuna nabi hak leba akoi san nabi hak leba ekoi koi nabi hak leba mayam mule tawadaku ekoi hinana nabi hak se masi leto tadagi ekoi hak mayam singdo tani Kumal Lampak Sports Complex manungda ayaba yaudana leisinduna pamdaba thoganingdaba thodok wathok sing amadi yengbada phajadaba kaya singi mayukta Courses Association Youth Affairs and Sports Manipur gi music sing yauna sai saki sanaroi sing sanaba pamjaba singna Kumal Lampak Sports Complex manungda khongchat chatuna pendaba phongdokre khongchara tu dasar gyakhiba association gi secretary Ais Hamjitna Complex manungda auto parking machine ba Jwar Sanaba amadi sana yunai bana chingbagi thabak kaya chathariba asina sanaroi singda chauna nungaitaba ama pokhale gari changba yadabagi athingba thugaiduna gari kaya changba asina sanaroi singda khudong sadaba meknhale athuba matamda ayaba yaudana Kumal Lampak complex manungda leishiliba sing hongdok hanbiu hana leiriba sports hostel amadi youth hostel da sanaroi sing lehanbiu haike साइड के हाइगर करिया करो मैसे मरम चादना मैम से संग ऑफिस होइसन लक्वी ममांग से बोम बखाई बगी वथो ठोखरे मैम मदो कोई लेव फबद की सीना बे याहू दबय वनी अदोन तोना नहीं बे जगह थोन देब थौदों मैम थोलक तरबा अदुना संग बे लेबा लेबिबा कोई यम छेंग हाजे के कोई नो लेबिबा ऑनरेबल कोई इलेक्टेड मैम यौबी रंबी है अदु जगह सिटी स्पोर्ट्स कैंपस ने स्पोर्ट्स ने कोई ना सुम पंगले लेबत्रे अतोब आउटसाइडर मैम लाक्तना नेशनल लेवल तौर मैम जथरिबनिना मदुगी खुदोंचाब मैम तो कोई मायोंनरे हाबसिंगसे मैम दा हन्नना अमुका ngasi jo khoi मैम तमजरी अदुना यारगदी अथुब मतमदा अखोइना टाइम बाउंड अखोइना पिजाव नमदे अदुबु इसाना बोलन थेली नान हाइ बे तंगना कोइ ngarang hallo रमदाइ खलिदु यार एनी ऑप्शन नमदा तानबिरो मथक्ता मिनिस्ट्री दा लेवल दा तानबिरो अदु अखोइना अंगसिंग साइड की होसाइजे खुदता यारगदी थोकबिरो हाबने Statute Center da leiriba ADC ukrul gi member S Thota Sengna Housing Chief Minister na mamangi tamda Sports Minister oiringai da ayaba piduna mafam asida leirakhibani sarkar na mafam chaba ama piraklaba matamda makoi hongdokhigani haike Tamelong District ki ADC member KP Mairijinna Law and Order yenglaga mafam aduda sarkar na ayaba piduna leirakhibani ayaba yaudana namduna lisingkhibanate sarkar na sabsaba mafam ama silabadi mafam asida leiriba ADC ki member ahumgi family sing hongdokhigani haike Unauthorized occupant haibse ekoi elected honorable member mayamna yaning the port amane daily chapra asisu not necessary ekoi chatkani government arrangement se thoba matamda ekoi bi sinbiu haiba khatni numfu da ekoi sida layo haibdu ekoi arrangement tawrode hojek su sappi yare hojek family loina lai angang sing lai kan tamme academy angang sing academy su loina backup tawrni
Khuman Lampak Sports Complex da Lairiba State Youth Center amadi Sports Hostel number 1 da Lairiba ADC member Taruk amasung makoigi imung manungsing eviction tawriba asi atopa thorang ama sindrabadi government na daita pugadabni haina All Tribal Rights Protection Forum Manipur gi President Joseph Rongmei na phongdukre State Youth Center da pangthokpa pawgi mifam amada magna makha taraduna government na August 13 ta thokpa order amana imung manungsing hongdokhina ba khangan khibani Government ki order adudi makoi August 18 da fangke elected members singna lairiba asibu kudakta hongdokna ba haibasi members singbu hanthani yengbani government na makoi gi atopa mafam ama sinduna hongdokna ba thorang tawgadabani haike information si pi draga kudak ta state government na alternate arrangement to bi draga kudak ta eviction order thoga tanthok pa khotok pa pochai mayam se mafam brang khang dadana amang tai kya tohan base state government makhoi gi ex akhoi makhoi gi orders wa akhoi yamna pungning yam so and then condemn tawai have se akhoi gi mekai dige haijaning athu bada alternate arrangement se to bi dragadi apafataba state government na daita logadabni have se akhoi gi forum gi mekai dige phungda chaning Imung amagi miye amana mayroi sing exam tawba yauna hauzik leiriba phibam asida kudung sadaba kaya marum mayoknare government na imung sing tawthoklabanina youth center amadi hostel gi mapalda lehalabasu leifam leitabanina mafam aduda lengdana adumak leigani haike amaramda porompat ki SDO Salina Thaunaujamna Youth Affairs and Sports ki maikei dagi mafam asi hongdoknaba hairakpadagi August 13 ta order thoktuna khanganba leikrabani order adugi matungina ngasi ayuktagi thabak hobani government ki order adu thabak oina paikatpani haike pot kai miyam thamnaga akhoi leng biroi asida legani mapanda thadok pine na mapanda sudum tumgani legani akhoi government na alternative arrangement pi di phaude akhoi hanning de satsu sat loi habse akhoi gi decision clear order si de 3 days pi bani akhoi ahumri rak sure lak pase laaga moina arrange to gini bharal sigini khotkini habine ni humanitarian ground batum sum pi ba dang si di instructions se akhoi kuina thola bani na order se 27 talk raga wanga si already date ayuk salam ni na khoi district administration plus yasrum dagi ngasi de dum evict na khoi se execute bala pani execution da khoi ne dagi di infal west ki police team ne tawraga adum peacefully hai tare ko poloina lok thoga dum execution the sports team su yaraga adum aina tawre Tarataruk suba World Suicide Prevention Day gi thauram ngasi lamfel da leba Indian Medical Association gi hall da pangthukre National Mental Program State Health Mission, National Rural Health Mission, Manipur, Indian Psychiatric Society, Manipur State Branch na Sinduna Pangthokpa Thoromaduda, National Health Mission Manipur gi Mission Director and Bandana, Health Services ki Additional Director Dr. S. Manikanta, Indian Psychiatric Manipur State Branch ki President Professor N. Heramanina, Marueba Mirsungwena Sarugya ke. RIMS ki Secretariat Department ki Head of Department Professor R.K. Lenina, Resource Person Oina Wangang ke. State Mission Director Bandanana Health Mission ki Makada Manipur da Hauzik Mental Health ki program sing paikat pahore Dr. Amadi expert singi advice matungina program sigi manungchana paikat payaba thabak sing paikat kani haike Thanga Kendra gi MLA su oiriba PDA ki Chairman Tongram Robindrona Kendra sigi manungda leiriba Intervillage Road sing pakthokpa amadi semjinbagi thabak paikalakpagi manungchana Khathinungai Gram Panchayat ki manungchana Thanga Khongnang Makhong Iraima Road tagi Sawa Lekai Power Gap Moirang Kumbi Main Road Taba Kilometer Ohum Makhairom Sangba Lambia Si Pakthokpaga Luinana Lambia Sigi Nagyeta Cheliba Lokong Singda Nauna Calvert Nifu Manga Hapsin Kiba Mafam Singyang Sinkre MLA Robindrona Lambi Pakthokpada Lambi Ginakalda Leiriba Yumbu Singnasu Mateng Pangbiu Haike BJP Wangjing Tentha Mandal gi Anobo Office Samangasi Kendra gi MLA Paunam Brojena Wangjing Bazar da hangdokre thoram maduda BJP Thobal District ki President L Deven amadi Mandal gi thomi kyana sarukya ke ngasi yuk angan ba pung ahum makai dagi mari fawbagi marakta Imphal gi MG Avenue Haijin Pham Kangla Park Road ta number khangaudraba angauba machugi car amana auto rickshaw amada thomjilambadagi auto rickshaw adubu thorakpa kongpal kongkham lekai dagi chahi 65 suraba irom chawba kauba mi ama kudakta lekhidre angauba machugi car adudi hanna fawba yenglamdana yangna thoraga chatkri hari auto rickshaw aduda tonglakpa kaithel kabi nupi ama ani di ka hena sokaudre leikidraba chawba ase chief minister gi secretariat office ta ministry oina su thabak subani hari thaudo siga mari leina kongpal kongkham lekai gi miyamna JC ama semduna thaudo du da January ba car driver adu khudakta fabina ba ngasi chief minister da memorandum ama pisin kre hari
Hauzi aten Brem Talokjari. Breaking news, Overseas Point in Imphal is about to change lives for many in Manipur. Overseas Point provides all you need for world-class education and jobs in advanced countries. Dr. Raj, the Canadian immigration consultant, is now in Imphal. Visit Overseas Point for a free assessment and first consultation today. With the world-class infrastructure with multi-purpose outdoor hall, kid play area, football ground, swimming pool, tennis court, reception and waiting lobby, classroom, science laboratory, computer lab, library, activity room, cafeteria, where your dreams will get wings. UNACO School, Maitram. Enjoy the tastiest bread in town. Manufactured with the highest quality in the most hygienic bakery in Manipur. White bread from Likla Bakery, now Manipur's favorite bakery. Welcome to the launching of Haya and the announcement of the Royal International Innovation Award with Her Excellency, the Governor of Manipur as the chief guest. The Managing Director, Royal Apps, Inc. extends the heartiest welcome to all the dignitaries and the invitees. Being natural is a way of life, and food that is naturally beautiful, full of nutrients, with no added chemicals. Eat real food and live an organic life. Stay healthy, be organic. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungairakta singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu. Medillion Ambulance Services Manipurna miyam gidamak hodokchare 24/7 ambulance service masida hospital amadagi hospital amada patient puba yumdagi hospital da puhatpa yumda discharge tobagi puthaba amadi Guwahati na chingba Manipur gi mapalda chatpagi ambulance sing phangbiragani miyamna pijariba ambulance ki number sing asi save tobiyu amadi call tobiyu. Medillion Ambulance, People Ambulance. Manipur ki modern fitness ki pioneer open fitness center na sinjaba India da matangai makal ki competition Nipalak Super State Level Transformation Challenge 2018 Lakliba September ki tangta took the first round, December ki tangta took the final round amadi December ki tangkulum doida mega event MSFDS ta pangtuk chergani sangdam na basi thaung gi manung da masage rumba yamna henba madi yamna wat pamioi singna masa masage normal weight thamduna chung firal chaba henba sangdana bani haksang phabana punamak ge hen bani punamak na saruk yabiyo. Break matung na mayam utaram nokchare makata ba pauda ngasi langban gi nongma panba nimitta taramani suba panthau saphong ba nimit ima lesem inat lusang nongpok chinguthong maitei laikol tharo sipilok seloi nongmai chingda pangthukre lebagasi ingna chikna nongai yai phana leinana ba punna thongnikhe. Manipurda phangliba medicinal plants singu longmi singi senthok lambi ama ohenna ba mari leinaba department sing punna Sanmina batangai fadi haina Textile Commerce and Industries ki Principal Secretary PY Faina ngasi Manipur Small Farmers Agri-Business Consortium amadi Manipur Small Medium Entrepreneur Technology Center Imphal na sinduna Nilakutigi Center da pangthokiba longmi singi nongmagi oiba processing and marketing of medicinal and aromatic plant ki matangda training program ama hawdokpagi thoramda haikre. Ngasigi thoramatuda Ayush ki Director Dr. A. Guneshwar Sharma Manipur Small Farmer Agri-Business Consortium ki Project Coordinator MS Khaidem, MSME Technology Imphal ki Project Coordinator Dr. Y. Yuren Tomba, Apunba Manipur Maiba Maibi Furup ki President and Tombiras na Chingbana, Athoiba Mithunglen Singh Oina Saruk Yake. Manipur Small Farmer Agri-Business Consortium ki Project Coordinator MS Khaidem na Consortium asina Manipur da phangliba medicinal plant Chamri Kuntrarom project tawduna yokatnaba honare matamga chunaba makhalgi processing unit sing hangdoktuna medicinal plant singi kanaba longmi singda phanganba ngamlabade longmi singna sendong yamna phangba ngamgani haike. Principal Secretary Textile Commerce and Industries PY Faina Manipur da marang kaina phangliba medicinal plant singa se longmi singi sendong hena phanganaba mongda training piba haibasi matam asiga yamna chunaba amani mari lainaba department singna punna chatminaduna thabak paikhalabadi soidana mai pakpa ngamgani haike. MOBIMP gi Mangarak Suba Foundation Day Gamari Lainana Potok Sing Loans Tauba Masung Miam the Utpa Mobim Tech Summit Classic Grande the Pangtokre.
Thoram aduda Bavina Healthcare gi Managing Director Dr. Davli, Mobim ki MD Fisher Laishram, MIMS Manipur University ki Director Dr. CS Ibohol Mitei, JCRE Skill Development ki MD L Niranjan Susarukia ke. Mobib ki Director Prasanjit Lekangbamna, Maru Oina Technology amasung software putoktuna thabak thoram sing hena kana bamongda satminana ba khongthang hai ke. State Health Society National Health Mission Manipur ga Krishna Diagnostic Private Limited ka khusamnaraga lemna diagnostic tawbagi thabak Bisnupur District Hospital da DC Pawan Yadav na hudukre ngasigi tharamadu da CMO Dr. NG Jain ta Diagnostic Private Limited asigi in charge Ningombam Newton District Hospital gi MS Dr. N Bino Susarukya ke Manipur District Hospital khudimak ta free diagnostic ki khudong saba pinanaba thaurangi makhada ahanba oina Churasanpur District Hospital da Health Minister L Janta Kumar na hudukra matung ngasi Bisnupur District Hospital da hawdokpani. Kadana Social Youth United Club Panthoibi Welfare Association Uchekon Khuno Nupi Sakot Khongthang Lop Uchekon Khuno Takok Mapalga Khusamnaduna Nisagi Mayokta Miyamgi Oiba Khana Nainaba Ama Ngarang Kongbo Uchekon Khuno Community Hall da Pangthokre Mifamaduda Kadagi Vice President Ningthokjam Doren SUC ki President Shairam Surjit Nupi Sakot Khongthang Lop ki President Mutum Ongbi Tombi Leima Panthoibi Welfare Association ki President Chandrujini Irilbung Police Station ki SI Sograkpam Gorbachev Kadagi Secretary Organization Mayang Bambudi amasung Secretary Finance Git Chandra Mangangna Resource Person oina wangang ke. Kumbi Kendra gi manung chanba wangu sabal maning laikai pukri achobo manakta lamdam adugi miyamgi thabak tawba en hemantana asangba sanfam putoktuna naungna saba public bathroom ngasi sanga kre en hemantana maki maikaida gi miyamgi damak angamba mateng kaya pangkigani haike. Tingkaurak wang sapriyak abuan chabuan fuam Manipur na sinduna Our Roots Our Strength haiba timda motor rally ama ngarang Tamenglong da pangthokre seng leba mafam oiriba tingkaurak wang kalumkai dagi haukiba kongsat adu Manipur gi Jeliangrong kabui kul kuntra manga yauraba matung ragailong da lusin ke rally aduda naha chanirom na saruk ya ke. Writers Club Manipur Nambol Ningkhat Kibagi Kunmari Subama Pokumon Thauram Royal Academy of Law Inamgi Conference Hall the Pangthokre. Tharamaduda Manipur Saita Parisad Imphal gi President Professor IS Kangjam Writers Club Manipur ki President Rajan Sarang Them Susaruk Yake. Tharamaduda Club Asina Sahi gi Oina Phong Batche Phong Wakon Phongke. Kangenbam Ibetona Iba Isai Saireng Lairik Nungsi Pongmen Dr. Oinam Chawpuna Iba Kanglei Paki Wayen Wakun Ariba Asato Mining Thoksana Iba Warabra Ima Manipur Amadi Sobita Mongjamna Iba Rahuna Umnuraba Thaza Kauba Lairik Mari Phongke. Taramari Suba Finance Commission ki Makhada Ramvada Saba Ava Lenga Nongsim ADC Ukhulgi Chairman K Dikshana Sangha Kre Thoramaduda SP Masungam ADC Ukhulgi Executive Member M Ishak Atai Member Sing Susaruk Yake. Ukrul gi Subhaukul da Taramari Suba Finance ki Makhada Saba Guest House ama NPF Ukrul Division gi President Ungnaw Sang A Simrena Sangha Kre Thoramadu da Nifumari Suba AC NPF ki President M Ismun ADC Ukrul gi Member Sing Chairman K Dikshan Susaruk Yake. Critics Association Manipur na Regional Film Hena Fagat Hanana ba amasung Manipuri Film Hena masak thokan na ba calendar program gi sarukam oina Taiwanese Evening Thasiki Taratarutagi Kun Fabo Pangtuk Lagani Hari. Ngasi Usa Cinema Hall the Pangtuk Papa Kimi from the Critics Association Manipur Gi El Surjakanta Sarma Introducing Taratareta Canada Evening Mai Park ng Pangtuk Kraba Matung Sayesi Oina Taiwanese Evening Pangtuk Nabasem Sabaluide Ministry of Culture Taiwan ga Kusam Naduna Pangtuk Kodoribasida Award winning film Tarataruk Ayaba Pirak Padagi screening Togduna film Tarakangatle Maru Oina Housing Film Giladiba Train Subject Tim Galuina Production amasung film making style adu khangminaduna lamdamasida puthokliba film sing hena afaba oinanaba pandamda thoromasi packet kani haike pawgi mifam adu da Taiwanese Evening convener Yumnam Kumar did General Secretary Herozit Nomaitem Susaruk Yake Kunung isai yokat nanabagi pandamda lingkhat khiba saisak saitam sanglen Imphal gi oza singbu kurumjaba Teachers Day thoram lamboi khongnang khong community hall da pangthokre mairoi singna oza singbu ikai kumna utki amadi kunung isai sing kudol tamke
Manipur ki sangnai saireng iba laikhidraba RK Madhurbegi humudra taruk suba mapok kumon tharonga mari leinana asailup Manipurna sinduna laikhidraba iba asina iramba saireng sing pathokpaga loinana masa masana izaba saireng pathokpagi thoram moirang lerakta pangthokre thoram aduda asailup Manipur ki President Dilip Mayengbam lup asigi Vice President Arambam Ongbi memso bisusar yake Sama subna mapan suba battalion CRPF na Senapati Thong Upper Primary School gi potlam kayamaru mating pangkre school asigi ground na pangthoki ba thoram aduda IGP Manipur amasung Nagaland sector Rajesh Kumar sama subna mapan suba battalion gi CO Binod Kumar ADC Senapati gi chairman ML Makshan susar yake ADC Senapati na sinduna nongmagi oiba Poshan Tribal Food Mela ama Mini Stadium Ground Senapati dangasi pangthokre haudokpagi thoramda ADC Senapati chairman ML Makshan executive member sing CEO susar yake mela aduda thakna chana polam sing amadi organic mana masing yonke Infal More lambi pakthokpagi matangda DC Thawal na lawriba fireba sipeningai oide miyamgi khandana masagi apamba khak tawduna praja miyambu otpire haina National Highway New Alignment Affected Land Owners Committee Wangjing na pendaba phungdukre ngasi Wangjing SK lekai da pangthokpa khula sigi lam soklaba patadar singi mifamda committee gi mihut tekcham rameshona National Highway Infrastructure Development Corporation Limited ki read map ta yawriba khula si amukhana survey tongnaba khangan kiba laikhrabasu DC na thawsabidre DC Thawal na miyamgi oiba firep ama tawtrabadi tang 13 amasung 15 da Thawal district ban kauriba asida sawatkani hairi Kanagumana chawkatpa pamdabani haina ngasi khabardaba wahapakpa yawbase aikoi thawai yawna nuaijade maramdi aikoi lambi pakthokpa kethen sangkotpa yamna pami kethen tugaiba pamde manaba miyengda leipak sigi oiba aina do chap manana phangan biu haibase asi aikoi miyamgi mafamda koi committee asina thamjari Fishery Department Technical Expert Amabu Director Oina Thambiu Cadre Post Ama Tharak Pa Yaningdaba Funglutuna Lamfelda Leba Fishery Department ke staff singna wakan from Chatakre Fishery Department Mangana Ba Lengak na Singanu Technical Head Po Department ki Head Oina Hapiu Service Rule Ikai Kumno Haina Davito Cape Fishery Officer Oinam Dino Kumar na September 13 Manipur Lengak na MCS Cadre Amabu Director Oina na Bathara ke Disang Sitna Department ki expert singduna Fishery gi Head Oiduna Lakpani Masida Cadre Post Ama Thazilakpa Asi Yaning de Haike Postgraduate or Badum Bakangung at Laksabane. I could take and director or Bessu Askum Makali music that Oibia Deva. Aduna Kankangutana Atopa MCS Kumba Ministry Staff to Gilapati Madura contracted over Sana the Polam Lakadra Habagi Queen Toyabaneva. How given mid Karani Asida Media the KCP People's War Group Ka Mari Lainaba Man Bamong da Pai Haidi Basing Moirang Tem Rana Pratap Lupta Karigumba Pau Amata Paruktana Yeknabada Changjakraba Singa Punduna Laikraba Mu Amani Hari Lubasigi Secretary Central Media Coordinator Lenin Maitegi Cherul Amana India da Changjaduna Laikraba Singbu Amuk Lalo Bani Haiduna Paba and the Kiashina Hanbunate How Kiba Me Mangada Moran Ba Maitaina Acting General Secretary Oina Mohsinduna Luki Tabak Thoram Singh Yang Sinduna Lakibani Lubasiga Mari Sulay Lainadaba Atopa Lup Amagi Mu Amabu Media da Manadaba Mawongda KCP People's War Group ki Commander Singkai Kuman Kolkata dagi fare haina harakliba asi lupna angakpa fawi atamnana miyamda chamamnaba tawribra chamamnanaba tawribra August 18 da Bisnupur Commando gi Oshina luchingba team amana fare hariba Waikom Johnson Kumar Thawal Ketri Lekai amadi Thaudam Malemnganba Hengang Achan Bigai asisu lupka karigumba hiram amatada mari leina de hairi Sangnai Isai Iba Sorarel Haina Kangnaba Takelambam Babu Kongpa Laishram Lekai de Leiba Mayum Dagnang Lekidre Masagi Chahi Marfuni Toy Sukre Mangna Iramba Maming Leiraba Isai Karapalabada Sumang Kuding Merawa Jing Ichal Ligligi Lai Kaiba Yaroi Manipur gi ngamkhaina chingba panba yai Rup Raga gi maru oiba Saknai Raba Isai Iba oiramba Takelambam Sorarel na Lekidabada Rup Raga gi member singna awaba phongdo kre Lekidaba gi thawaina mapugi lekol da ingna chikna leiba oirashanu hairi Tribal Singi Housing Ladiba Issue Sing Center Giluchingba Singda Takshiluna ba Tribal Mahiroi Body Singi Masing Yamlaba Mihut Kangbu Ama Delhi Damak Infal Thadokre Achum KSO General Headquarter Ansamgi Miyoi Kunmarina Saba Mihut Kangbu Ase Achumgi President Varayo Satsangna Luchingni
Team Masina ISRD Minister, Home Minister, Tribal Affairs amasung Prime Minister unaraba yai hari. National Himalayan Day Thoram National Mission on Himalayan Studies amasung Lead Botanic Garden ga Fit Center ga kusamnaduna henbong da ngasi pangthukre. Cornerstone Academy Palel amasung NM School Chandel gi mahiroi singsu thoram aduda saruk yake. Hausi sanabagi pau lobirase. Ngasi sanabagi pau da Salai Holdings Private Limited ki unit ama oidiba Sagolbal Tera Akham Lekai da leiba Salai Body Sculpture Gym gi trainer Wangkem Mahesna September 9 amadi 8 da Patna da pangthokhiba tara mangarak subai East India Bodybuilding Championship 2018 da KG Humudra ki kanglupta Mr. East India title fangduna Sanagi medal lorkibada Salai Holdings Private Limited na nungaiba phungdor pagaloina mathangda su masidagi henba mana kaya phanglakpa ngamba oirusunu haina Chairman amadi Managing Director Narengbam Samarjit na yafa pauzil pirakli Jiribam ki bapu parada leiba Lamlel Community Hall kangsangda chathariba kunmathoi subai and Padma Devi Memorial Men's Kang Tournament ki ngasasana ki ba match da YLC Dibong Kunauna Ichel Club Dibong Bupanjil kunmathoi tara marida maitiba pikre SAYCB Sorok Atingbi amadi IMA Kangkul Tolen Kulgas Hanagani Manipur Amateur Bodybuilder Association gi miyeng makhada lamyan bajim yaripokna sinduna mangarak suba Mr. Yaripok Bodybuilder Contest amadi marirak suba state level Mr. Lamyan ba Bodybuilder Contest thasi kunmapanda Yaripok top chingtha pukri mapal pangthuk lagani hairi Maipo Soccer Youth Development Organization sinduna tare suba 7-man soccer tournament Laiching Maipo Playground Technopol District ta hokre Team Humputarukna saruk yariba tournament asigi haudopagi tharamda kairau kendragi MLA L Rameshwar ADC Sandal gi executive member Kulpua Morung Langol DCC member CS Meshil Maring Uparuk Assembly gi President L Modunzu saruk yake ngasi sanaki ba ahanba match da Tribal Colony Palel Bazada Chumba FC bu Torsta mighty pikibani Jiri the Sathariba Taramari Suba District Level Sub Junior Boys Football Tournament 4 and Harisaran Ginga Sasanakiba match da Manipur FC na RYC Ramgaijang bu goal Mari Amada Toy Kre Joypur da October Kunipanda gi Pangtoka Doriba Sub Junior Amasung Junior National Squash Championship da Manipur gi Mausina ba nupa masa tarani toy amasung nupi masa Mari gi Ming Manipur Squash Rackets na lauthokre Kangalaba Singi non-residential coaching program ama Sainik School Imphal da pangthokadori Manipur team October 15 da Imphal thadokani hari Makhatana sanabagi pau wedding thongsamdagi fangbigani Manipur Handball Association sinduna tha sigi tang Nepal dagi nupa gi tim manga mati nupi gi tim mari punna tim mapal na saruk yaduna YLK ground Singarel Tezpur da sathariba nipuni tuisuba Senaris 11 handball tournament ki ngasi sana ki ba nupa gi ahan ba match da Manipur Police Sports Club na Citizen Club nongmai bumbu gol taranipan mapal da ani shuba match ki sana ki da BBA Mayang Imphal na YLK Singarel Tezpur bu gol tarani thui tareta ahum shuba match ki sana ki da PC Top Khongnang Makhongna Citizen Club Nongmai Bumbu Gold Kunithoi Tara Marida Mari Shuba match ki sanakibada Manipur Police Sports Club na YLK Singaren Tezpur Bugol Tara Mari Ahumda Mari Manga Shuba match ki sanakibada YLK Singaren Tezpur na Citizen Club Nongmai Bumbu Gold Tara Mathoi Marida Mighty Bapiki Nupi masagi ngasi sanakiba ahanba match da Manipur Police Sports Club na BBA Mayang Imphal Bugol Taratret Marida Anishiba match ki sanakibada Citizen Club Nongmaibung na YLK Singarin Tezpur Bugol Taramathoi Anida ahum suba match ki sanakibada Manipur Police Sports Club na YLK Singarin Tezpur Bugol Taratruk Tareta Mari suba match ki sanakibada Citizen Club Nongmaibung na BBA Mayang Imphal Bugol Taramang Nipal da Madi Manga suba match ki sanakibada Citizen Club Nongmaibung na BBA Mayang Imphal Bugol Taramanga Nipal da Mighty Bapiki
बिहार की पटना दा था सिगी तांग निपाल मदी मापन दा पांगथोखिबा तरामंगा सुबा मिस्टर ईस्ट इंडिया मदी बेस्ट फिजिक्स चैंपियनशिप दा मणिपुर की बहुत सिंधुना सरुक याखिबा वांखे महेश सलाई जिम सगोल बन्ना केजी 63 की कैटेगरी दा गोल्ड मेडल लौखरे पीवाई जिम सिंगमे की माइनम हेरोजिना केजी 55 की कांगरुपता ब्रोंज मेडल अमदी बीबी जिम वांखई की एस आनंदना मेन फिजिक्स दा ब्रोंज मेडल फंखरे तरिय सुबह मंगसा तापम इबोयम आमदी पोइनबती मेमोरियल मिक्स लिकम नॉट केंद्र वाइज कांग टूर्नामेंट की ngasi sanakhiba match ta singjamai kendra kangkhutna konthokjam kendra kangkhutpu maithiba pikre manipur kang association gi meng makhada singjamai kangkhut singa mathangna sinduna mamang thagi tang 13 tagi kangkhut 13 na group mari thongna khaidoktuna singjamai kangcheng da sathariba tournament asigi ngasi sanakhiba match ta singjamai kendra kangkhutna konthokjam kendra kangkhutpu panjal 15 13 da maithiba pikre hayeng kangcheng asida nambol kendra kangkhut amadi khundrapam kendra kangkhut ka sanagani Manipur MSR Body Builders Association amadi Imphal West District Body Builders Association gi miang makhada punsiba jim lilong sajing na sinduna tha sigi tang mapanda sajing lakpa purai romba laibung community hall da pangthokiba manga suba Imphal West District Body Building amadi men physics ta sharu yaraba amadi medal lawraglaba kanglei body building gym tera sapam lerki saphaba sing opagi thoram gym asida pangthokiba contest asida gym asigi saphaba manga na sharu yakhibada Rajkumar Johnson na sub-junior category da ahanba Nepram Roshan na senior category da ahanba KSH Amarjin na men physics da ahanba madi Y Saita Bantana ahumsu position takhi thoram asiga mari lenana KBB gym tera sapam lerki coach Sapam Joy Chandrana emission tobagi lopalising ahum piraga tha gi phi lemna gym asida sangbu yabgi ayaba makhatana lady thawai yawba gym asida sangning basingna akupa maron khangba yagani haiki Social Youth Club and the Lion FC fans iro maizrong na sinduna mamang thagi tang kunma paldagi team kuntrani thoina group Nepal thokna khaidoktuna SYC football ground sathariba sahi tramri makagi ahan ba state level 6 men aside football championship ki ngasi sanaki ba ahan ba match ta FDS singjamaina lai FC waheng khoman bugol ahum sinoda ani shuba match ki sanaki bada Malom FC na maizrao model FC bugol ahum sinoda amadi ahum shuba match ki sanaki bada JK FC Sagol Banna Surma FC Thangwai Banbu Gol Taruk Sinoda Mighty Piki United Gym Naurim Thongi Sapaba Singna Sinduna Naurim Thong Community Hall da Ozagi Nimit Palan Gamari Lenana Ozakaya da Kodor Port Piduna Yaipa Mangol Nibigi Thoram Pangthokre Thoram Asida All Manipur Gymnasium Welfare Association gi Advisor NK Ratan NK Brozen Vice President O Ojit Secretary Y Swanta Body Building Association Imphal West ke President S Joy Chandra United Gym Manipur ki Head Coach S Dhruva amadi Gym asige President TS Election su saruk yakhi Thakachari makhata pau da ngasi nomagi oi bai ngasagi pau Environment Directorate ki phangki banga sigo ki bai ngasa amadi nujugi pauda khwaidi ki saki ba Celsius degree kunthama thoi dasmik nipunipal khwaidi ki ingba Celsius degree 33 dasmik sinomari Nuksita yaw ising manin ki chang maximum da sada maripu 33 dasmik komputra mari minimum da sada kunthama pal dasmik sino ama oiki Ngasigi nong suki bagi sang mga dasmik kuntaruk milimeter ni. Hauzi aroi bada maroi bapau amukhana. Petrol diesel amadi tangai phadaba polam sing mamal hengalak pagi mayukta Congress na India pumbada ban chathakre. India da Western system amalaki badagi aikoi gi oina leijaramba guru gi fajakraba masak adu mangki bani haina Governor Dr. Nazma Hertullah na haikre. Amadi ngarang Imphal thadokiba Manipur gi paumi team ngasi Mandle thungkre. Ngasi goina dia 7 episode pauma tang solution jare miang tabiri basing mamukahana khuruk